ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯑꯦꯟꯖꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟꯒꯤ ꯃꯕꯨꯡ ꯑꯍꯜ ꯑꯗꯨꯒꯤ ꯃꯤꯡꯅ ꯏꯕꯣꯍꯜ ꯑꯗꯨꯒ ꯃꯕꯨꯡ ꯌꯥꯏꯃꯗꯨꯒꯤ ꯃꯤꯡꯅ ꯏꯕꯣꯌꯥꯏꯃ ꯃꯕꯨꯡ ꯑꯇꯣꯝꯕ ꯑꯗꯨꯒꯤ ꯃꯤꯡ ꯏꯕꯣꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯂꯥꯡꯂꯦꯟꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯕꯨꯡ ꯑꯍꯨꯝꯅ ꯂꯥꯡꯂꯦꯟꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ ꯂꯥꯡꯂꯦꯟꯅꯁꯨ ꯃꯕꯨꯡ ꯑꯍꯨꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤ ꯑꯃ ꯌꯥꯎꯗꯕꯗ ꯆꯥꯛ ꯆꯥꯅꯔꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟꯅ ꯃꯕꯨꯡ ꯑꯍꯨꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯥꯆꯧ ꯑꯩꯒꯤꯁꯨ ꯐꯤ ꯁꯥꯅꯕꯒꯤ ꯐꯤꯁꯥꯀꯣꯟ ꯑꯝꯇ ꯂꯩꯕꯤꯌꯨ ꯏꯇꯥ ꯊꯥꯔꯤꯛ ꯍꯣꯏ ꯏꯇꯥ ꯐꯖꯕꯤ ꯍꯣꯏꯗꯤ ꯐꯤ ꯂꯣꯏꯅ ꯁꯥꯈ꯭ꯔꯦ ꯏꯕꯣꯍꯜ ꯃꯆꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯣꯍꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯏꯆꯜꯅ ꯐꯤ ꯁꯥꯒꯗꯧꯔꯤꯕꯅꯣ ꯏꯆꯜꯒꯤꯗꯃꯛ ꯅꯕꯨꯡ ꯑꯍꯨꯝ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯜꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯅꯕꯨꯡ ꯑꯍꯨꯝꯒꯤ ꯊꯧꯗꯥꯡꯅꯤꯅꯦ ꯏꯕꯣꯌꯥꯏꯃꯅ ꯏꯆꯟꯇꯣꯝꯕꯤ ꯇꯥꯆꯧꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ ꯏꯆꯜꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯗꯅ ꯐꯤ ꯁꯥꯗꯨꯅ ꯁꯦꯜ ꯇꯥꯟꯒꯗꯧꯔꯤꯕꯅꯣ ꯏꯕꯨꯡ ꯑꯍꯨꯝꯅ ꯅꯆꯜꯂꯩꯒꯤ ꯑꯋꯥꯠꯄ ꯑꯝꯇꯁꯨ ꯂꯩꯍꯟꯗꯦ ꯇꯧꯅꯤꯡꯉꯥꯏ ꯊꯕꯛꯁꯨ ꯑꯝꯇ ꯂꯩꯇꯦ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯐꯤ ꯁꯥꯒꯦ ꯏꯕꯣꯇꯣꯟꯅ ꯇꯥꯆꯧ ꯇꯌꯥꯏ ꯏꯆꯟꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕꯁꯤꯅ ꯐꯅꯤ ꯈꯜꯂꯤ ꯇꯥꯆꯧꯒ ꯇꯌꯥꯏꯒ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯊꯕꯛ ꯆꯠꯄꯅꯤꯅ ꯑꯗꯨꯝ ꯐꯩ ꯏꯆꯜꯗꯤ ꯃꯇꯣꯝꯇꯅꯤ ꯌꯨꯝꯁꯤ ꯂꯩꯍꯧꯗꯣꯏꯁꯤ ꯑꯗꯨꯅ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯐꯤꯗꯣ ꯁꯥꯖꯔꯁꯅꯨ ꯐꯤꯁꯥꯀꯣꯟ ꯑꯃ ꯂꯩꯕꯤꯔꯁꯤ ꯇꯥꯆꯧ ꯑꯃ ꯂꯩꯕꯤꯔꯁꯤ ꯏꯕꯣꯍꯜ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯐꯔꯦ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯏꯆꯟꯇꯣꯝꯕꯤꯒꯤ ꯐꯤꯁꯥꯀꯣꯟ ꯑꯃ ꯂꯩꯕꯤꯔꯨꯔꯁꯤ ꯂꯥꯡꯂꯦꯟ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯕꯨꯡ ꯑꯍꯨꯝꯅ ꯂꯥꯡꯂꯦꯟꯒꯤ ꯐꯤꯁꯥꯀꯣꯟ ꯑꯃ ꯂꯩꯕꯤꯔꯝꯃꯤ ꯂꯥꯡꯂꯦꯟ ꯃꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯔꯤꯛꯀ ꯐꯖꯕꯤꯒꯗꯨ ꯍꯩꯅꯧ ꯈꯔ ꯄꯨꯗꯨꯅ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯀꯧꯔꯝꯃꯤ ꯂꯥꯡꯂꯦꯟꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯅꯣꯏ ꯑꯅꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯕ ꯈꯜꯂꯨꯔꯦ ꯀꯧꯗ꯭ꯔꯁꯨ ꯀꯣꯛ ꯏꯃꯨꯡꯗ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ ꯍꯣꯏ ꯏꯕꯦꯝꯃ ꯀꯧꯗꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯂꯨꯔꯒ ꯄꯣꯠ ꯃꯥꯡꯂꯒ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯛꯊꯣꯛꯄꯤꯈꯤꯅꯤ ꯏꯁ ꯌꯥꯔꯦꯍꯦ ꯅꯣꯏꯁꯨ ꯁꯨꯃꯥꯡꯗꯨꯗ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯣ ꯊꯥꯔꯤꯛꯀ ꯐꯖꯕꯤꯒꯗꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯏ ꯂꯥꯡꯂꯦꯟꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯐꯛ ꯂꯧꯊꯣꯛꯂꯨꯗꯨꯅ ꯐꯛ ꯑꯗꯨꯕꯨ ꯊꯥꯗꯨꯅ ꯐꯝꯂꯝꯃꯤ ꯐꯖꯕꯤꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯅꯇꯣꯝꯇ ꯈꯨꯅꯨ ꯈꯣꯡꯕꯗꯧ ꯂꯩꯔꯤꯗꯣ ꯇꯟꯗ꯭ꯔꯣ ꯅꯣꯡ ꯐꯥꯗꯣꯛꯇꯁꯨ ꯑꯩꯈꯣꯏꯔꯣꯝꯗ ꯀꯣꯏꯊꯣꯔꯧꯗꯅ ꯑꯩꯅ ꯍꯦꯟꯅ ꯂꯥꯛꯅꯤꯡꯉꯤꯕꯅꯤ ꯑꯗꯨꯗ ꯇꯥꯆꯧ ꯍꯣꯏ ꯇꯌꯥꯏ ꯍꯣꯏ ꯇꯥꯇꯣꯟ ꯍꯣꯏꯗꯣ ꯊꯕꯛ ꯆꯠꯄꯁꯤꯗ ꯌꯥꯗ ꯇꯧꯔꯤꯅꯤ ꯍꯩꯔꯦ ꯈꯨꯝꯕꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯍꯩꯅꯧꯗꯨꯅꯤ ꯊꯨꯝ ꯃꯣꯔꯣꯛ ꯄꯨꯊꯣꯔꯛꯑꯣꯁꯦ ꯍꯩꯅꯧꯁꯦ ꯈꯥꯏꯔꯒ ꯆꯥꯁꯤ ꯍꯣꯏ ꯑꯩ ꯊꯨꯝ ꯃꯣꯔꯣꯛ ꯂꯧꯊꯣꯛꯈꯤꯒꯦꯀꯣ ꯂꯩꯔꯝꯃꯣ ꯅꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯊꯨꯝ ꯃꯣꯔꯣꯛ ꯂꯧꯊꯣꯛꯄ ꯆꯪꯂꯛꯏ ꯐꯖꯕꯤꯅ ꯂꯥꯡꯂꯦꯟꯅ ꯁꯥꯔꯤꯕ ꯐꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯏꯇꯥ ꯊꯥꯔꯤꯛ ꯌꯦꯡꯉꯨꯅꯦ ꯏꯇꯥ ꯂꯥꯡꯂꯦꯟꯒꯤ ꯐꯤꯁꯦ ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ ꯑꯩꯗꯤ ꯐꯤꯁꯦ ꯄꯥꯝꯃꯤ ꯍꯣꯏꯅꯦ ꯏꯇꯥ ꯐꯖꯕꯤ ꯐꯤꯁꯤꯗ ꯂꯣꯜꯂꯤ ꯃꯌꯦꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯐꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯡꯂꯦꯟꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯐꯖꯕꯤꯅ ꯏꯇꯥ ꯂꯥꯡꯂꯦꯟ ꯅꯪꯒꯤ ꯐꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯑꯩꯗꯤ ꯅꯪꯒꯤ ꯐꯤꯁꯤ ꯎꯔꯨꯕꯗꯒꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯏꯇꯥ ꯅꯪꯒꯤ ꯐꯤꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯀꯃꯥꯏ ꯇꯧꯅꯤ ꯂꯥꯡꯂꯦꯟ ꯅꯣꯛꯂꯒ ꯄꯥꯝꯂꯒꯅ ꯏꯇꯥꯒꯤ ꯑꯃ ꯈꯥꯛꯂꯒ ꯂꯣꯏꯔꯦꯗꯅ ꯊꯥꯔꯤꯛꯅ ꯏꯇꯥ ꯐꯖꯕꯤ ꯈꯛꯀꯤ ꯈꯥꯛꯄ ꯌꯥꯔꯣꯏꯀꯣ ꯑꯩꯒꯤꯁꯨ ꯈꯥꯛꯀꯗꯕꯅꯤ ꯑꯩꯁꯨ ꯄꯥꯝꯃꯤ ꯏꯇꯥ ꯑꯅꯤꯒꯤ ꯑꯃꯃꯝ ꯈꯥꯛꯑꯒꯦ ꯑꯗꯨꯏꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯌꯥꯔꯦ ꯑꯁꯨꯝꯅ ꯃꯇꯥ ꯑꯍꯨꯝ ꯑꯗꯨ ꯍꯩꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕꯒꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯝꯃꯤ ꯇꯥꯟꯖꯥꯗꯨ ꯂꯥꯡꯂꯦꯟꯒꯤ ꯃꯕꯨꯡ ꯑꯍꯨꯝ ꯑꯗꯨꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯂꯥꯡꯂꯦꯟ ꯃꯕꯨꯡ ꯑꯍꯨꯝ ꯍꯜꯂꯛꯄ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ ꯃꯕꯨꯡ ꯌꯥꯏꯃꯅ ꯌꯥꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯉꯥ ꯑꯗꯨꯕꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯑꯁꯨꯝꯅ ꯍꯥꯏ ꯇꯌꯥꯏ ꯀꯥꯏꯗꯒꯤ ꯉꯥꯅꯣ ꯌꯥꯝ ꯆꯥꯎꯏ ꯏꯕꯣꯌꯥꯏꯃ ꯅꯣꯛꯇꯨꯅ ꯉꯁꯤꯗꯤ ꯈꯨꯠꯁꯨꯃꯟ ꯐꯪꯉꯤ ꯑꯗꯨꯒꯤ ꯉꯥꯖꯥꯎ ꯑꯃ ꯂꯩꯊꯔꯒ ꯑꯗꯨꯝ ꯂꯥꯛꯑꯝꯃꯤ ꯕꯣꯇꯣꯟ ꯉꯁꯤꯗꯤ ꯅꯪꯅ ꯊꯣꯡꯕꯅ ꯍꯥꯎꯏ ꯊꯣꯡꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯌꯥꯏ ꯑꯗꯣ ꯉꯥꯁꯤꯗꯤ ꯇꯌꯥꯏꯅ ꯁꯦꯝꯕ ꯇꯥꯕ ꯏꯕꯣꯌꯥꯏꯃ ꯅꯣꯛꯇꯨꯅ ꯍꯣꯏꯅꯦ ꯅꯪ ꯇꯌꯥꯏꯅ ꯉꯥꯁꯤ ꯁꯦꯝꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯗꯨ ꯁꯦꯝꯕ ꯆꯠꯈꯤ ꯏꯕꯣꯍꯜꯅ ꯏꯆꯟꯇꯣꯝꯕꯤ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯅꯪ ꯇꯥꯇꯣꯟ ꯊꯣꯡꯖꯔꯅꯤ ꯏꯕꯨꯡꯁꯨ ꯈꯨꯔꯥ ꯐꯩꯖꯥꯎꯗꯣ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ ꯏꯕꯣꯇꯣꯟꯅ ꯇꯥꯆꯧ ꯈꯨꯔꯥ ꯐꯩꯖꯥꯎꯒ ꯎꯅꯗꯣꯏꯗꯤ ꯀꯩꯒꯤꯅꯣ ꯈꯨꯔꯥ ꯐꯩꯖꯥꯎꯒꯤ ꯂꯧꯕꯨꯛꯇꯣ ꯌꯣꯜꯂꯅꯤꯅ ꯍꯥꯏꯐꯦꯠ ꯇꯥꯏ ꯌꯣꯟꯗ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯧꯍꯧꯒꯦ ꯍꯥꯏꯔꯨꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯇꯥꯆꯧ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯈꯨꯔꯥ ꯐꯩꯖꯥꯎꯒꯤ ꯂꯧꯐꯝꯗꯣ ꯌꯥꯝ ꯐꯕꯅꯤ ꯌꯣꯟꯗ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯧꯍꯧꯁꯤ ꯇꯥꯆꯧ ꯍꯣꯏꯅꯦ ꯂꯧꯁꯤ ꯅꯆꯤꯟ ꯅꯅꯥꯎ ꯆꯥꯛꯇꯣ ꯊꯣꯡꯃꯤꯟꯅꯔꯝꯃꯨ ꯇꯥꯆꯧ ꯀꯨꯏꯔꯛꯑꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯣꯍꯜ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯍꯥꯏ
ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯅ ꯂꯝ ꯂꯩꯁꯤꯟꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯁꯨꯈꯪ ꯈꯪꯕꯤꯗꯦꯕ ꯏꯕꯣꯇꯣꯟ ꯉꯛꯅ ꯏꯆꯜꯒꯤ ꯀꯔꯤ ꯑꯄꯥꯝꯕꯗꯨꯅꯤ ꯍꯥꯏꯔꯤꯁꯤꯕꯣ ꯏꯆꯜꯒꯤ ꯑꯄꯥꯝꯕꯗꯣ ꯇꯥꯆꯧꯗ ꯍꯥꯏꯔꯁꯨ ꯇꯥꯇꯣꯟꯗꯁꯨ ꯑꯃꯨꯛ ꯍꯥꯏꯌꯨꯗꯅ ꯍꯣꯏ ꯏꯅꯝꯃ ꯄꯥꯝꯃꯤ ꯏꯅꯝꯃ ꯄꯥꯝꯃꯤ ꯏꯕꯣꯇꯣꯟ ꯅꯣꯛꯇꯨꯅ ꯑꯩꯗꯤ ꯐꯤꯔꯣꯜ ꯂꯩꯕꯤꯌꯨꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯨ ꯑꯗꯨꯒ ꯏꯅꯝꯃ ꯄꯥꯝꯃꯤꯅꯤ ꯇꯥꯇꯣꯟ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯀꯔꯝ ꯀꯥꯟꯗ ꯅꯨꯄꯤ ꯊꯤꯗꯣꯏꯅꯣ ꯇꯥꯆꯧ ꯍꯣꯏ ꯇꯌꯥꯏ ꯍꯣꯏ ꯇꯥꯇꯣꯟ ꯍꯣꯏ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯏꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯏꯅꯝꯃ ꯑꯃ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯔꯦꯗꯅ ꯑꯩꯈꯣꯏꯅ ꯇꯥꯆꯧꯗ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯏꯆꯟꯇꯣꯝꯕꯤ ꯅꯪ ꯑꯣꯏꯅ ꯇꯥꯆꯧꯗ ꯍꯥꯏꯌꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯕꯣꯌꯥꯏꯃꯅ ꯉꯥ ꯁꯦꯝꯕꯗꯨ ꯂꯣꯏꯔꯗꯨꯅ ꯉꯥꯗꯨꯕꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯛꯏ ꯏꯕꯣꯇꯣꯟꯅ ꯉꯥ ꯑꯗꯨꯕꯨ ꯊꯣꯡꯂꯝꯃꯤ ꯂꯥꯡꯂꯦꯟꯁꯨ ꯐꯨꯡꯒꯥꯗꯨ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯩ ꯇꯦꯛꯂꯤ ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯍꯜꯁꯨ ꯍꯜꯂꯛꯂꯝꯃꯤ ꯏꯕꯣꯌꯥꯏꯃ ꯃꯌꯥꯝꯕ ꯎꯕꯗ ꯇꯥꯆꯧ ꯈꯨꯔꯥ ꯐꯩꯖꯥꯎꯒꯤ ꯂꯧꯕꯨꯛ ꯑꯗꯨꯕꯨ ꯌꯣꯟꯅꯤ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯍꯪꯂꯨꯕꯗ ꯌꯣꯟꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯧꯐꯝꯗꯣ ꯑꯩ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯕꯅꯤ ꯂꯥꯡꯂꯦꯟꯅ ꯃꯔꯛ ꯐꯠꯊꯠꯇꯨꯅ ꯇꯥꯆꯧ ꯂꯧ ꯂꯧꯕꯒꯤ ꯋꯥꯒ ꯑꯝꯇ ꯇꯣꯛꯀꯣ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯀꯩꯗꯧꯉꯩ ꯄꯤꯒꯦ ꯍꯥꯏꯅꯣ ꯏꯕꯣꯍꯜ ꯅꯣꯛꯂꯒ ꯏꯆꯜꯒꯤ ꯀꯔꯤ ꯑꯄꯥꯝꯕꯅꯣ ꯏꯕꯨꯡꯗ ꯍꯥꯏꯌꯨ ꯏꯆꯜꯒꯤ ꯑꯄꯥꯝꯕꯗꯣ ꯅꯕꯨꯡ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯇꯥꯆꯧ ꯁꯣꯏꯗꯅꯗꯤ ꯄꯤꯅꯤꯀꯣ ꯄꯤꯅꯤ ꯍꯥꯏꯕꯅꯤ ꯏꯆꯜꯇꯣꯝꯕꯤ ꯅꯪꯕꯨ ꯇꯥꯆꯧ ꯑꯗꯨꯗꯤ ꯑꯩ ꯏꯅꯝꯃ ꯄꯥꯝꯃꯤ ꯏꯅꯝꯃ ꯑꯃ ꯄꯤꯌꯨ ꯏꯕꯣꯍꯜ ꯅꯣꯛꯂꯝꯕꯗꯨ ꯁꯞ ꯂꯦꯞꯇꯨꯅ ꯏꯆꯟꯇꯣꯝꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯌꯥꯝ ꯂꯨꯏꯍꯦ ꯑꯗꯨꯗꯤ ꯀꯩꯊꯦꯜꯗꯁꯨ ꯌꯣꯜꯂꯝꯃꯣꯏ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯌꯣꯟꯗꯕ ꯈꯪꯗꯦ ꯑꯩꯗꯤ ꯏꯅꯝꯃ ꯑꯃ ꯄꯥꯝꯃꯦ ꯍꯥꯏꯔꯤꯕꯁꯤ ꯅꯣꯏꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯒ ꯏꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯑꯩꯁꯨ ꯇꯜꯂꯤꯅꯤ ꯈꯪꯕ꯭ꯔꯣ ꯍꯣꯏꯅꯦ ꯏꯆꯜꯒꯤ ꯑꯄꯥꯝꯕꯗꯣ ꯊꯨꯅ ꯊꯨꯡꯍꯜꯂꯒꯦ ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯑꯁꯦꯡꯕꯔꯣ ꯇꯥꯆꯧ ꯑꯁꯦꯡꯕꯅꯤꯅꯦ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯆꯥꯛꯇꯨ ꯂꯣꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯐꯖꯕꯤꯗꯨ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯐꯖꯕꯤꯅ ꯂꯥꯡꯂꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏ ꯏꯇꯥ ꯅꯪꯁꯦ ꯇꯥ ꯊꯧꯕꯅ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯒꯤꯔꯤ ꯇꯛꯇꯨꯅ ꯂꯩꯔꯤ ꯀꯔꯤ ꯍꯥꯏꯈꯣ ꯍꯥꯏꯅꯣ ꯏꯇꯥ ꯑꯩ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯇꯥ ꯊꯧꯕꯗꯣ ꯁꯥꯎꯗꯅꯕ ꯏꯇꯥꯅ ꯈꯔ ꯍꯥꯏꯕꯤꯀꯣ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯕꯨꯡ ꯑꯍꯨꯝꯁꯨ ꯂꯩꯔꯤ ꯏꯇꯥ ꯅꯪ ꯋꯥꯈꯜ ꯃꯨꯟꯅꯗꯤ ꯈꯜꯂꯨ ꯇꯥ ꯊꯧꯕꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝ ꯐꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯏꯇꯥ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯦ ꯄꯥꯛ ꯂꯥꯛꯇꯕꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯍꯣꯔꯦꯟ ꯏꯕꯣꯛ ꯄꯤꯁꯛꯀꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯇꯥ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨꯔꯤꯕꯅꯣ ꯏꯇꯥ ꯅꯪ ꯁꯤꯗꯤ ꯇꯜꯂꯦꯍꯦ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯏꯇꯥ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯇꯥ ꯊꯧꯕꯅ ꯑꯩꯉꯣꯟda ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝ ꯑꯩꯗꯤ ꯈꯨꯗꯛꯇ ꯌꯥꯈꯤꯅꯤ ꯑꯗꯨ ꯑꯣꯏꯔꯒ ꯇꯥ ꯊꯧꯕꯒ ꯅꯪꯒ ꯀꯣꯏꯅꯔꯣꯗꯅ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯁꯛ ꯊꯤꯕꯅꯤꯅꯅꯦ ꯄꯥꯝꯃꯣꯏꯌꯦ ꯄꯥꯝꯗꯣꯏꯁꯦ ꯏꯇꯥ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯪꯕꯨꯅꯤ ꯑꯩꯗꯤ ꯃꯤꯡꯗꯧ ꯐꯖꯕꯤ ꯍꯥꯏꯅ ꯀꯧꯕꯩ ꯋꯥꯅꯤ ꯁꯛꯇꯤ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯇꯥ ꯑꯅꯤꯗꯨ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝꯁꯨ ꯌꯧꯔꯗꯨꯅ ꯐꯖꯕꯤꯒ ꯂꯥꯡꯂꯦꯟꯒꯗꯨ ꯊꯧꯕꯕꯨ ꯎꯅꯕ ꯄꯤꯁꯛꯀꯤ ꯄꯣꯠꯐꯝꯗ ꯂꯥꯛꯂꯝꯃꯤ ꯊꯧꯕꯒ ꯊꯦꯝꯕꯨꯡꯒꯁꯨ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟ ꯊꯧꯕꯕꯨ ꯎꯕꯗ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ ꯐꯖꯕꯤ ꯂꯥꯡꯂꯦꯟ ꯏꯀꯥꯏꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯇꯥ ꯂꯥꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯏ ꯐꯖꯕꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯥ ꯊꯧꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯇꯥ ꯂꯥꯡꯂꯦꯟ ꯉꯥꯏꯔꯤꯉꯩꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯁꯥꯎꯗꯦꯗ ꯅꯣꯏꯅꯤꯁꯨ ꯐꯝ ꯊꯧꯕꯗꯨ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯄꯤꯁꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯑꯕꯣꯛ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒ ꯈꯤꯇ ꯄꯤꯕꯤꯌꯨ ꯍꯣꯏ ꯄꯤꯔꯛꯀꯦ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ ꯊꯦꯝꯕꯨꯡꯅ ꯑꯕꯣꯛ ꯉꯥꯏꯕꯒꯤ ꯋꯥꯗꯤ ꯑꯗꯨꯝ ꯉꯥꯏꯖꯔꯒꯦ ꯍꯥꯏꯁꯤ ꯂꯩꯔꯤ ꯑꯕꯣꯛꯅ ꯍꯌꯦꯡ ꯐꯥꯎ ꯉꯥꯏꯌꯨ ꯍꯥꯏꯔꯁꯨ ꯉꯥꯏꯔꯗꯕꯅꯤ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯅꯣꯛꯏ ꯄꯤꯁꯛꯇꯨ ꯌꯥ ꯌꯥꯎꯗ꯭ꯔꯕ ꯌꯥꯔꯤꯗꯨ ꯍꯤꯒꯠꯇꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯣ ꯅꯨꯡꯉꯥꯏꯕꯅꯤꯗ ꯑꯕꯣꯛ ꯍꯣꯏꯁꯨ ꯊꯥꯏꯅ ꯅꯈꯣꯏ ꯅꯄꯨꯍꯣꯏꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯍꯦꯛ ꯆꯥꯃꯤꯟꯅꯔꯛꯏ ꯌꯨꯝꯗꯒ ꯍꯟꯅꯤꯡꯗꯕꯅꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅꯅꯦ ꯂꯩꯅꯤꯡꯕꯅꯦ ꯅꯈꯣꯏꯁꯨ ꯇꯧꯗ꯭ꯔꯣ ꯇꯧꯔꯝꯒꯅꯤꯗ ꯑꯕꯣꯛ ꯈꯪꯉꯦꯕ ꯊꯦꯝꯕꯨꯡ ꯅꯣꯛꯇꯨꯅ ꯆꯨꯝꯃꯤꯅꯦ ꯑꯕꯣꯛꯅ ꯍꯥꯏꯕ ꯑꯩꯗꯤ ꯏꯅꯥꯛꯇꯕꯨ ꯂꯦꯡꯗꯅ ꯊꯝꯅꯤꯡꯂꯕꯅꯤ ꯈꯪꯗꯦꯗ ꯑꯕꯣꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯊꯝꯂꯁꯤꯔ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯦꯡꯅꯤꯡꯕ ꯁꯛꯇꯝꯁꯨ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯕ ꯐꯪꯒꯅꯤꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯅ ꯐꯖꯕꯤꯗ ꯃꯤꯠꯆꯤ ꯊꯣꯛꯈꯠꯆꯤꯜꯂꯤ ꯐꯖꯕꯤꯁꯨ ꯃꯆꯤꯟ ꯑꯗꯨ ꯃꯈꯨꯠꯅ ꯈꯨꯝꯗꯨꯅ ꯅꯣꯛꯂꯤ ꯌꯥꯗ꯭ꯔꯤ ꯂꯨꯍꯣꯡꯕꯒ ꯌꯥꯗ꯭ꯔꯤ ꯅꯈꯣꯏ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯑꯕꯣꯛꯀꯤ ꯁꯤꯡꯖꯨ ꯑꯁꯤꯗꯤ ꯀꯅꯥꯅ ꯆꯥꯕꯤꯅꯤ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦꯕꯣ ꯊꯦꯝꯕꯨꯡꯒ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯕꯣꯛ ꯄꯤꯁꯛꯀ ꯐꯥꯒꯤ ꯇꯧꯅꯔꯝꯃꯤ ꯊꯧꯕꯗꯤ ꯍꯨꯔꯥꯟ ꯂꯥꯡꯂꯦꯟꯗ ꯌꯦꯡꯖꯔꯝꯃꯤ ꯂꯥꯡꯂꯦꯟꯁꯨ ꯊꯧꯕꯅ ꯌꯦꯡꯂꯤꯕꯗꯨ ꯈꯪꯏ ꯄꯤꯁꯛꯅ ꯁꯤꯡꯖꯨ ꯄꯤꯔꯛꯇꯨꯅ ꯐꯖꯕꯤ ꯁꯤꯡꯖු ꯑꯗꯨꯕꯨ ꯇꯣꯠꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯊꯧꯕ ꯃꯥꯗꯤ ꯁꯤꯡꯖꯨ ꯆꯥꯒꯅꯤ ꯀꯥꯎꯕ ꯃꯈꯩ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯦꯝꯕꯨꯡꯅ ꯈꯔ ꯌꯦꯡꯉꯗꯤ ꯌꯥꯔꯦꯗ ꯁꯤꯡꯖꯨꯗꯨ ꯆꯥꯔꯣꯗꯅ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯉꯣ ꯃꯇꯥꯎ ꯊꯦꯝꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕꯗꯨ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯁꯤꯡꯖꯨ ꯆꯥꯕꯗꯨꯁꯨ ꯂꯣꯏꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ
ꯐꯖꯕꯤꯒ ꯊꯦꯝꯕꯨꯡꯒꯅ ꯃꯃꯥꯡꯗ ꯆꯠꯂꯝꯃꯤ ꯇꯨꯡꯗꯅ ꯊꯧꯕꯒ ꯂꯥꯡꯂꯦꯟꯒꯗꯨ ꯂꯥꯛꯂꯝꯃꯤ ꯊꯧꯕꯅ ꯑꯁꯨꯝꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟ ꯑꯩꯅ ꯐꯖꯕꯤꯗ ꯍꯥꯏꯈꯤꯕꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯑꯩ ꯄꯥꯝꯃꯤ ꯂꯥꯡꯂꯦꯟ ꯇꯞꯅ ꯇꯥ ꯊꯧꯕ ꯑꯩꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡꯊꯥꯡꯁꯤꯟꯕ ꯑꯩ ꯄꯥꯝꯗ꯭ꯔꯤ ꯂꯥꯡꯂꯦꯟ ꯅꯪꯅ ꯉꯥꯏꯌꯣ ꯍꯥꯏꯕ ꯃꯇꯝꯗꯣ ꯃꯗꯨ ꯐꯥꯎꯕ ꯑꯩ ꯅꯪꯕꯨ ꯉꯥꯏꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪ ꯅꯣꯡꯃꯇꯗꯤ ꯈꯪꯕꯤꯌꯨ ꯇꯥ ꯊꯧꯕ ꯇꯥꯆꯧ ꯍꯣꯏ ꯊꯕꯛ ꯍꯜꯂꯛꯑꯃꯅꯤ ꯑꯩ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯗꯨ ꯐꯖꯕꯤ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯦꯝꯕꯨꯡ ꯃꯇꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯏꯇꯥꯎ ꯂꯥꯡꯂꯦꯟꯅ ꯀꯔꯤ ꯍꯥꯏꯔꯝꯃꯒꯦ ꯊꯧꯕ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯃꯥ ꯑꯉꯥꯡ ꯑꯣꯏꯌꯦꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯂꯥꯡꯂꯦꯟꯁꯤ ꯑꯣꯏꯒꯗꯧ ꯃꯥꯟꯗꯦ ꯂꯥꯡꯂꯦꯟ ꯅꯠꯇꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯌꯦꯡꯉꯁꯤ ꯏꯇꯥꯎ ꯂꯥꯡꯂꯦꯟ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯕ ꯑꯩ ꯉꯝꯂꯣꯏ ꯂꯥꯡꯂꯦꯟꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯀꯨꯞꯇꯣ ꯑꯩ ꯉꯥꯏꯈꯤꯅꯤ ꯏꯇꯥꯎ ꯊꯦꯝꯕꯨꯡꯁꯨ ꯃꯇꯥꯎꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯏꯇꯥꯎ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯥꯡꯂꯦꯟꯅ ꯏꯇꯥꯎꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯅ ꯃꯇꯥꯎꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡ ꯏꯕꯣꯍꯜꯁꯨ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯇꯅꯧꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯂꯝꯃꯤ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯇꯥꯆꯧꯅ ꯅꯨꯄꯤ ꯆꯦꯜꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯇꯌꯥꯏ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤꯁꯨ ꯏꯅꯝꯃ ꯂꯥꯛꯑꯅꯤꯀꯣ ꯏꯕꯣꯌꯥꯏꯃ ꯅꯣꯛꯇꯨꯅ ꯂꯥꯛꯑꯅꯤ ꯉꯁꯤꯗꯤ ꯏꯆꯦꯜꯒꯤ ꯅꯤꯡꯕ ꯊꯨꯡꯉꯦꯅꯦ ꯂꯥꯡꯂꯦꯟ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅꯅ ꯊꯨꯡꯉꯤ ꯇꯌꯥꯏ ꯏꯃꯥꯒꯤ ꯃꯐꯝꯗ ꯀꯦꯖꯕ ꯑꯣꯏꯅꯖꯕ ꯐꯪꯗ꯭ꯔꯕꯁꯨ ꯏꯅꯝꯃꯒꯤ ꯃꯐꯝꯗ ꯃꯆꯜ ꯂꯩꯅ ꯀꯦꯖꯗꯣꯏꯅꯤ ꯏꯕꯣꯌꯥꯏꯃ ꯅꯨꯡꯉꯥꯏꯇꯅ ꯏꯆꯜꯇꯣꯝꯕꯤ ꯏꯕꯣꯌꯥꯏꯃꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯂꯥꯡꯂꯦꯟ ꯃꯕꯨꯡꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕꯗ ꯎꯕꯗ ꯇꯌꯥꯏ ꯅꯪ ꯀꯞꯂꯕ꯭ꯔꯣ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯀꯞꯀꯅꯨ ꯇꯌꯥꯏ ꯏꯆꯟꯇꯣꯝꯕꯤ ꯉꯁꯤꯗꯤ ꯂꯩꯑꯣꯏꯈ꯭ꯔꯕꯤ ꯏꯃꯥ ꯄꯥꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩꯈꯣꯏ ꯂꯩꯔꯝꯂꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯀꯗꯕꯅꯤꯀꯣ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯂꯩꯑꯣꯏꯈ꯭ꯔꯕ ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯝꯃꯤ ꯏꯕꯣꯍꯜꯒꯤ ꯂꯨꯍꯣꯡꯕꯁꯨ ꯊꯨꯅ ꯍꯣꯡꯕꯗ ꯇꯥꯔꯝꯃꯤ ꯏꯕꯣꯍꯜꯒ ꯇꯅꯧꯕꯤꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯕꯨ ꯇꯅꯧꯕꯤ ꯃꯕꯨꯛ ꯀꯌꯥ ꯐꯠꯂꯝꯗꯦ ꯃꯤꯁꯨ ꯌꯥꯝꯅ ꯄꯤꯖꯅꯤꯡꯂꯝꯗꯦ ꯏꯕꯣꯍꯜꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯇꯅꯧꯕꯤꯗ ꯃꯆꯟꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯅꯨꯡꯉꯥꯏꯇꯅꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ ꯇꯅꯧꯕꯤ ꯃꯥꯁꯨ ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯑꯐꯕꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯅꯧꯕꯤꯗꯨ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯏꯅꯝꯍꯜ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯗꯧꯔꯕ꯭ꯔꯣ ꯇꯅꯧꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯣꯏ ꯊꯣꯡꯂꯒꯦ ꯇꯧꯕꯅꯤ ꯏꯅꯝꯍꯜ ꯑꯩ ꯏꯟꯁꯥꯡ ꯁꯦꯝꯕꯤꯔꯛꯀꯦ ꯌꯥꯔꯦ ꯏꯅꯝ ꯑꯗꯨꯝ ꯁꯦꯝꯂꯒꯦ ꯅꯈꯨꯠ ꯅꯁꯥ ꯁꯣꯛꯀꯅꯤꯌꯦ ꯄꯣꯊꯥꯖꯧꯔ ꯆꯠꯂꯣ ꯌꯥꯅꯤꯌꯦ ꯏꯅꯝꯃ ꯑꯩ ꯁꯦꯝꯃꯛꯀꯦ ꯑꯗꯣ ꯏꯅꯝꯃ ꯅꯪꯁꯦ ꯌꯥꯝ ꯐꯩ ꯍꯧꯖꯤꯛꯇꯤ ꯇꯥꯆꯧ ꯇꯌꯥꯏ ꯍꯣꯏ ꯇꯥꯇꯣꯟ ꯍꯣꯏ ꯊꯕꯛ ꯆꯠꯈ꯭ꯔꯕꯁꯨ ꯏꯅꯝꯃ ꯂꯩꯔꯕꯅꯤꯅ ꯀꯩꯝꯇ ꯀꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯏꯕꯣꯍꯜꯒ ꯇꯅꯧꯕꯤꯒꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ ꯏꯕꯣꯌꯥꯏꯃꯒ ꯏꯕꯣꯇꯣꯟꯒꯁꯨ ꯅꯨꯄꯤ ꯊꯤꯔꯝꯃꯤ ꯏꯕꯣꯌꯥꯏꯃꯒꯤ ꯅꯨꯄꯤꯒꯤ ꯃꯤꯡꯅ ꯀꯦꯊꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯏꯕꯣꯇꯣꯟꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯕꯤ ꯀꯧꯔꯝꯃꯤ ꯀꯦꯊꯕꯤꯒ ꯂꯥꯏꯕꯤꯒꯁꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ ꯀꯦꯊꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯣꯏ ꯇꯌꯥꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯨ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯑꯩꯈꯣই ꯇꯣꯉꯥꯟꯅ ꯆꯥꯔꯁꯤ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯆꯥꯗꯣꯏꯅꯣ ꯍꯣ ꯈꯠꯅ ꯆꯩꯅꯗ꯭ꯔꯤꯉꯩꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯥꯍꯧꯅꯕꯅ ꯐꯠꯇ꯭ꯔꯣ ꯍꯌꯦꯡ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯔꯒ ꯆꯥꯕꯕꯨꯗꯤ ꯅꯈꯣꯏꯅ ꯇꯩꯃꯁꯤꯒ ꯆꯨꯝ ꯃꯥꯟꯕꯤ ꯅꯅꯥꯎꯄꯤ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯒꯅꯦ ꯑꯩ ꯅꯨꯡꯁꯤꯗꯕꯅ ꯈꯥꯔꯦ ꯃꯤꯅ ꯃꯔꯣꯜ ꯑꯃ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯎꯜꯂꯛꯄꯤꯅꯦꯅꯅꯦ ꯃꯉꯛ ꯑꯁꯤ ꯊꯦꯛꯀꯠꯄꯤꯝ ꯂꯩꯗꯥꯏ ꯑꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯑꯎꯟꯄꯣꯠ ꯎꯜꯂꯛꯂꯕꯅꯤꯗꯣ ꯍꯥꯏꯗꯅ ꯊꯦꯛꯀꯠꯇꯅ ꯃꯁꯤꯗꯩꯁꯤꯗ ꯅꯨꯄꯤ ꯑꯩ ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯗꯦ ꯇꯥꯆꯧꯅꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯍꯤ ꯂꯥꯡꯅꯕꯁꯤꯡꯒꯅꯨꯀꯣ ꯍꯣ ꯈꯠꯅ ꯆꯩꯅꯕꯗꯣ ꯄꯥꯝꯗ꯭ꯔꯗꯤ ꯇꯣꯉꯥꯟ ꯆꯥꯔꯁꯤ ꯍꯥꯏꯕ ꯑꯩꯗꯤ ꯃꯣꯏꯒ ꯄꯨꯟꯕꯁꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯦꯊꯕꯤꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯀꯦꯊꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯅ ꯇꯅꯧꯕꯤꯒ ꯂꯥꯏꯕꯤꯒꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯕꯣꯍꯜꯒ ꯏꯕꯣꯇꯣꯟꯒꯅꯁꯨ ꯌꯥꯔꯝꯗꯦ ꯃꯧ ꯑꯍꯨꯝꯗꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯌꯥꯗꯕꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯂꯥꯡꯂꯦꯟꯕꯨꯁꯨ ꯃꯧ ꯑꯍꯨꯝ ꯑꯗꯨꯅ ꯊꯤꯅ ꯇꯧꯔꯝꯃꯤ ꯃꯕꯨꯡ ꯑꯍꯨꯝ ꯂꯩꯔꯕ ꯃꯇꯝꯗ ꯂꯨꯅ ꯇꯧꯕ ꯁꯥꯔꯝꯃꯤ ꯀꯦꯊꯕꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯂꯥꯡꯂꯦꯟ ꯅꯪ ꯇꯌꯥꯏꯒꯤ ꯐꯤ ꯑꯃꯣꯠꯄ ꯈꯔꯁꯤꯒ ꯑꯩꯒꯤ ꯐꯤ ꯑꯃꯣꯠꯄ ꯈꯔꯁꯤꯒ ꯑꯃꯨꯛꯇ ꯁꯨꯗꯣꯛꯑꯁꯨ ꯍꯣꯏ ꯏꯅꯝꯌꯥꯏ ꯑꯩ ꯁꯨꯔꯨꯒꯦ ꯇꯥꯟꯖꯥꯗꯨꯗ ꯂꯩꯕꯤꯁꯨ ꯊꯣꯛꯂꯛꯏ ꯂꯩꯕꯤ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯍꯦ ꯂꯥꯡꯂꯦꯟ ꯑꯩꯒꯤ ꯏꯔꯨ ꯂꯨꯖꯅꯕ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯑꯁꯨ ꯍꯣꯏ ꯏꯅꯝꯇꯣꯟ ꯑꯩ ꯁꯣꯛꯎꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯀꯦꯊꯕꯤꯅ ꯂꯥꯡꯂꯦꯟꯕꯨ ꯈꯥꯝꯗꯨꯅ ꯍꯦ ꯂꯥꯡꯂꯦꯟ ꯅꯪ ꯉꯥꯏꯈꯣ ꯂꯥꯡꯂꯦꯟ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯕꯗꯨ ꯂꯦꯞꯄꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏ ꯑꯩꯅ ꯐꯤꯁꯤꯡꯁꯦ ꯁꯨ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯅꯝꯌꯥꯏ ꯏꯅꯝꯇꯣꯟꯒꯤ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯁꯣꯛꯂꯨꯔꯒ ꯏꯅꯝꯌꯥꯏꯒꯤ ꯐꯤꯗꯣ ꯁꯨꯔꯨꯔꯒꯦ ꯀꯔꯤꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯑꯩꯅ
hana phi su haina haiba natro adudi phi hana sugadabani ising du kona su asu yai ai phi du di kangdabu yadabani laibi na kaino de ichi ai su nga sai dagi ta gyaw na tabani ichi gi wa du di taba yadre da kai gi taba yadaba ha ai na hana langlen da phi su haina haibani adudi ai gi phi sia hana suba tabani nang na kona haibani na kona toba taba isi yai na hari sibu langlen sibu isi yai gi minai ro adum na khalasu kaisu kaide langlen na inam yai inam ton yai to nasal phi sia thuna suraga inam ton ni ising do soklagi laibi saung he ngang nang tumi leyu masi pumna makse nang na thokan mangak tani nasai ni ising sok durabadi han bu halani ne nang ne yak phata bangang adu budi mama sabi na bu kayam pharuni haige langlen manamagi wadu dabada mathoi nungai zaramte tanza du ta tanobi masa dubu pamduna mapanda thonglei tanobi langlen da yengduna hey langlen angang sia ang to posilu khoi namhal langlen na angang adubu manam ahandagi lawge haiduna tawrami maduda kethabina hey langlen ai nangonda phi suru swari base tang nana du ta ha tanobi na yaima kari khonda nang ngang libudu warak tabaya mal phi khara dudi nang su suba ya dro langlen mo ngai da leitrabuso nakut pali budo chana bakak tanati isi yesu nasasi po baya dro angang sia langlen mo puhan dreso ai ge paman ai sia yumasi gi mawhal ai na mo haikrabadi loire isi na mawhal oirabusu ai sunya maw yai mak yumsida ai gi yam chauna lei ke thabi ga tanobi ga du sina khatnarambadagi khut yaunaraklami mawani du masam phoinari laibi ma di nok tun yenglaga lei langlen pakhatna inam ton inam halga inam yai ga sia aungta khamo ai di ke du bai kham doi ba moina mathau leitana khatnajaraga khanati ya tanungai na tumluki ge asia ai du laibi du imung de sangkhirami langlen manamani na khatnari badu khamdok na bo hotnarami numidangi matamni ibo halga ibo yai maga ibo ton ga su thabak halaklami imung du isik hiksiklam magi mapuroi ba thabak halak nabadagi tawgadaba thabak sing adu sasat loisilli ibo halna magi nupi da sum hairam mama hayeng di ekoi hum langphoi de sat padare noibu lehbu ki brane ki di da moita so kari ki doino adu moita so kayam kuina langphoi de leibirak ka doino tha ni mukti lerpa yai adu mama aina haigadabadi ekoi na langphoi de sakrabusu yum masigi nang na mau halni aduna nangna nanaw nupi adagi isel tombi akhoi bu yengsingadabani ekhoi ni yumda leitringai khana sainaram bayade migi mamangda khana saina bhaibase ayamna pamne aduna khana dabi phajal leiminaram gadabani aduga isan tombi gi nungairodaba thabaksu tawba yade ekhoi gi isel tombi se marai bu yamna thizaraklabani moi mapa nadai nupi su noina khangi kaidorabage sum hanjin hairu lei aina langlen se yam otlabagi mahongda otle haibanatine mama nang na phatana khan basina hoyar khongkhut to samthok piruro atomi na saksu loiramlani hoini ei khongkhut se amuk ta hamdok nuki asumna chak sa duna potharami nonga laduna langphai de satna ba sem sarami langlen mabung ahum na langphai de satkani haina haibaduda mathoi nungai jaramde ibo hal langlen de yengduna santumbi nana masinga fazal leminaram tasong langphai de gelakbuda isal ki phirul phasab asaba mayam leirakadoribani langlen mana nungai ta leirabadi mabung ahum madu nungai roi khalladuna nuksinarami hutaso langphai dagi halakpada agi phirul phasab leirau ko mabung ahum na magi nupida masanupi bu cheksina sinaramlaga langphai da sakhirami mabung ahum du heksakibaga tanobina langlen angang se poraga amta tumalu khwanga siatre ngata tingthok nuki ge asi haidu tanobi du imung de sangki kethabina langlen angang du popona ibok pisaki potpham dagi singju borang to leiriso aduga ne singju do muro khra salu hayu muro asaba masani khoi nam yai ai leirugi langlen du singju leiba laklammi lambi da tharika phajabi ga su thengnarami tharik langlen bu ubada harau tawre ita langlen nangbu angang du ga kaida noita ita ekhoi nam yai do singju saningi haiba adugi singju leiba la ine nakhoi ni di karai jaluribano phajabina ꯑꯩꯈꯣꯏꯒꯤ ꯏꯅꯦꯇꯣꯟ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯏꯇꯥ ꯑꯩꯈꯣꯏꯁꯨ ꯅꯣꯏꯗ ꯂꯥꯛꯀꯗꯕꯗꯣ ꯅꯣꯏꯅ ꯅꯝ ꯑꯍꯨꯝꯗꯣ ꯃꯁꯛ ꯌꯦꯡꯅꯤꯡꯃꯟꯗꯅ ꯂꯥꯛꯇ꯭ꯔꯕꯅꯤ ꯑꯗꯨ ꯏꯇꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯨꯆꯨꯒꯗꯣ ꯌꯥꯝ ꯃꯨꯁꯤꯜꯂꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯇꯥ ꯑꯗꯨ ꯏꯇꯥ ꯉꯔꯥꯡꯗꯣ ꯇꯥ ꯊꯧꯕ ꯊꯦꯡꯅꯩ ꯇꯥ ꯊꯧꯕꯅ ꯅꯪꯒꯤ ꯃꯔꯝꯗ ꯌꯥꯝ ꯍꯪꯂꯛꯑꯝꯕꯅꯤ ꯇꯥ ꯊꯧꯕꯗꯣ ꯉꯁꯤꯁꯨ ꯏꯇꯥ ꯅꯪꯉꯣꯟꯗ ꯉꯥꯎꯔꯤꯕꯅꯤ ꯇꯥ ꯊꯧꯕꯒꯤ ꯃꯇꯧꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥ ꯅꯪ ꯇꯥ ꯊꯧꯕꯗ ꯌꯥꯕꯤꯈ꯭ꯔꯣ
ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯛꯄꯁꯦ ꯀꯨꯏꯔꯦꯕ ꯂꯥꯡꯂꯦꯟ ꯃꯥꯁꯨ ꯊꯧꯕꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯏꯇꯥ ꯇꯥ ꯊꯧꯕꯗ ꯃꯊꯪ ꯊꯦꯡꯅꯔꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯨꯔꯨꯅꯨ ꯍꯥꯏꯅ ꯏꯇꯥꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯀꯩꯒꯤꯅꯣ ꯏꯇꯥ ꯅꯪ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯅꯤ ꯇꯥ ꯊꯧꯕꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯏꯇꯥ ꯏꯅꯝꯌꯥꯏꯅ ꯑꯩ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯏꯇꯥ ꯍꯣꯏ ꯆꯠꯂꯨ ꯏꯇꯥ ꯑꯗꯨ ꯏꯇꯥ ꯅꯪ ꯋꯥꯈꯜ ꯃꯨꯟꯅꯗꯤ ꯑꯃꯨꯛꯇ ꯈꯜꯂꯨꯀꯣ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯁꯨ ꯆꯠꯈ꯭ꯔꯦ ꯐꯖꯕꯤꯒ ꯊꯥꯔꯤꯛꯀꯁꯨ ꯆꯠꯈꯤꯔꯝꯃꯤ ꯂꯥꯡꯂꯦꯟ ꯁꯤꯡꯖꯨ ꯂꯩꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯀꯦꯊꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯡꯂꯦꯟ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟ ꯍꯜꯂꯛꯄ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯟꯗꯤ ꯍꯜꯂꯛꯏꯗꯅ ꯑꯩꯗꯤ ꯅꯃꯥ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯕꯣꯏ ꯈꯜꯂꯨꯔꯦ ꯁꯤꯡꯖꯨꯗꯨ ꯈꯛ ꯂꯩꯕ ꯆꯠꯄꯗ ꯑꯗꯨ ꯌꯥꯝ ꯀꯨꯏꯕ꯭ꯔꯣ ꯀꯅꯥꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯗ ꯂꯩꯔꯤꯕꯅꯣ ꯏꯅꯝꯌꯥꯏ ꯏꯇꯥ ꯊꯥꯔꯤꯛꯀ ꯏꯇꯥ ꯐꯖꯕꯤꯒ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯛꯄꯅꯤ ꯏꯅꯝꯌꯥꯏ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯃꯥꯒꯤ ꯊꯥꯔꯤꯛ ꯍꯥꯏꯕꯤꯗꯨꯒ ꯐꯖꯕꯤ ꯍꯥꯏꯕꯤ ꯂꯩꯁꯥꯕꯤꯗꯨꯒꯁꯨ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯝ ꯀꯟꯕꯅꯤ ꯃꯈꯣꯏꯒ ꯃꯤꯋꯥ ꯉꯥꯡꯅꯔꯤꯕ ꯅꯠꯇ꯭ro ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯂꯕꯗꯨꯅꯗꯤ ꯍꯌꯦꯡꯃ ꯑꯣꯏꯔꯗꯤ ꯂꯣꯏꯗꯧꯔꯤꯅꯤ ꯅꯪꯗꯤ ꯍꯥ ꯀꯔꯥꯏ ꯁꯤꯡꯖꯨꯗꯨ ꯄꯤꯔꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯥꯏꯕꯤꯗꯨ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯂꯥꯏꯕꯤ ꯁꯥꯎꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯍꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯈꯥꯛ ꯆꯒꯨꯝ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯁꯦ ꯅꯃꯥ ꯑꯁꯤꯕꯗꯨ ꯂꯥꯛꯂꯒ ꯂꯣꯏꯁꯤꯟꯅꯤꯅ ꯇꯧꯏꯔꯥ ꯏꯅꯝꯇꯣꯟ ꯑꯉꯥꯡꯁꯤ ꯇꯨꯝꯂꯒ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯑꯉꯥꯡꯗꯨ ꯅꯉꯣꯟꯗ ꯀꯅꯥ ꯂꯧ ꯍꯥꯏꯒꯦ ꯍꯥ ꯃꯃꯥꯗ ꯄꯤꯔꯨꯕ ꯌꯥꯗ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯨꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯕꯤ ꯑꯗꯨ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯕ ꯆꯠꯈꯤꯔꯝꯃꯤ ꯂꯥꯡꯂꯦꯟ ꯑꯉꯥꯡꯗꯨ ꯄꯣꯅ ꯄꯣꯅ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯂꯥꯡꯂꯦꯟ ꯃꯅꯝ ꯑꯍꯨꯝꯒꯤ ꯁꯥꯔꯩ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯅꯝꯁꯤꯡ ꯑꯗꯨꯅ ꯂꯥꯡꯂꯦꯟꯗ ꯑꯊꯤꯕ ꯋꯥ ꯉꯥꯡꯕꯗ ꯅꯠꯇꯅ ꯐꯨꯕ ꯆꯩꯕꯁꯨ ꯌꯥꯎꯔꯝꯃꯤ ꯂꯥꯡꯂꯦꯟ ꯄꯨꯝꯅꯃꯛꯇꯨ ꯉꯝꯅꯕ ꯈꯥꯡꯂꯝꯃꯤ ꯂꯥꯡꯂꯦꯟ ꯑꯍꯤꯡ ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯕꯨꯡꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯝꯃꯤ ꯑꯌꯨꯛꯅꯤ ꯂꯥꯡꯂꯦꯟꯗꯨ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯂꯝꯇꯨ ꯁꯤꯠ ꯁꯦꯡꯂꯝ ꯃꯅꯝ ꯑꯍꯨꯝ ꯑꯗꯨꯗꯤ ꯊꯦꯡꯂꯕ ꯐꯥꯎꯕ ꯍꯧꯒꯠꯂꯛꯂꯝꯗꯦ ꯂꯥꯡꯂꯦꯟ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯃꯩꯔꯥ ꯂꯥꯡꯂꯝꯃꯤ ꯂꯥꯏꯕꯤꯗꯨ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯕ ꯃꯈꯩ ꯍꯀꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ ꯂꯥꯡꯂꯦꯟꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯁꯣꯏꯕꯨꯝ ꯑꯣꯏꯅ ꯏꯔꯣꯜꯂꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯉꯁꯤꯗꯤꯅꯦ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯆꯥꯁꯤ ꯍꯣꯏ ꯏꯅꯝꯇꯣꯟ ꯀꯦꯊꯕꯤꯁꯨ ꯊꯣꯛꯂꯛꯏ ꯀꯦꯊꯕꯤꯁꯨ ꯂꯥꯏꯕꯤꯅ ꯍꯥꯏꯈꯤꯕꯗꯨ ꯇꯥꯍꯧꯔꯝꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯍꯪꯒꯥꯝꯗꯣ ꯆꯝꯅ ꯊꯣꯡꯂꯒ ꯄꯥꯛꯅꯝ ꯑꯃ ꯅꯝꯂꯒ ꯊꯥꯡꯖꯤꯡ ꯁꯤꯡꯖꯨ ꯇꯧꯎ ꯂꯥꯏꯕꯤ ꯃꯆꯤꯜ ꯑꯗꯨ ꯄꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯌꯨꯛꯀꯤ ꯏꯟꯁꯥꯡꯗꯤ ꯑꯩꯅ ꯉꯁꯥꯏꯅ ꯂꯥꯡꯂꯦꯟꯗ ꯍꯥꯏꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯆꯪꯉꯨ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯣ ꯀꯦꯊꯕꯤ ꯁꯥꯎꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯏꯟꯁꯥꯡꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦꯅꯤ ꯈꯪꯂꯕ꯭ꯔꯥ ꯆꯥꯅꯤꯡꯗ꯭ꯔꯒꯅ ꯏꯁꯤꯡ ꯇꯣꯠꯂꯒ ꯍꯦꯛ ꯆꯥꯎ ꯏꯆꯦꯌꯥꯏꯗ ꯆꯥꯗ ꯌꯥꯗꯦꯅ ꯍꯥꯏꯈꯤꯗꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯤ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯏꯁꯤꯡ ꯇꯣꯠꯂꯒ ꯆꯥꯗꯣꯏꯕ ꯍꯥ ꯅꯪ ꯑꯣꯏꯅ ꯆꯥꯎ ꯃꯨꯔꯤꯕ ꯀꯨꯆꯨꯗꯣ ꯈꯔ ꯉꯧꯊꯣꯔꯛꯅꯕ ꯍꯣ ꯏꯆꯦꯌꯥꯏꯗꯧꯅ ꯀꯨꯆꯨ ꯉꯧꯔꯒ ꯔꯥꯁꯤ ꯌꯥꯎꯔꯣꯏꯗꯕꯒꯤ ꯁꯔꯨꯛꯅꯦ ꯃꯨꯔꯒ ꯔꯥꯁꯤ ꯌꯥꯎꯕꯁꯤꯅ ꯐꯩꯌꯦ ꯀꯦꯊꯕꯤ ꯁꯥꯎꯅ ꯀꯔꯤ ꯑꯩꯕꯨ ꯉꯧꯔꯒ ꯔꯥꯁꯤ ꯌꯥꯎꯗꯦ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ ꯃꯁꯤ ꯉꯁꯤꯗꯤ ꯀꯦꯊꯕꯤ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯤ ꯇꯝꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯥꯏꯕꯤꯒꯤ ꯁꯝ ꯑꯗꯨꯕꯨ ꯐꯣꯏ ꯂꯥꯏꯕꯤ ꯃꯥꯁꯨ ꯀꯦꯊꯕꯤꯒꯤ ꯃꯁꯝ ꯐꯣꯏ ꯂꯥꯡꯂꯦꯟ ꯄꯥꯈꯠꯅ ꯈꯠꯅꯔꯤꯕ ꯃꯅꯝ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯑꯁ ꯏꯅꯝꯌꯥꯏ ꯏꯅꯝꯇꯣꯟ ꯌꯥꯔꯦ ꯇꯣꯛꯑꯣꯕ ꯁꯦ ꯇꯣꯛꯑꯣꯃꯤ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯝ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯀꯦꯊꯕꯤ ꯁꯥꯎꯅ ꯂꯥꯡꯂꯦꯟꯕꯨ ꯏꯜꯂꯤ ꯍꯟꯗꯣ ꯆꯠꯂꯣ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯉꯥꯛꯇꯅꯤ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡꯅꯤꯅ ꯀꯦꯊꯕꯤꯅ ꯏꯟꯕꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯃꯀꯣꯛꯇꯣ ꯌꯩꯁꯤꯟꯗꯨꯅ ꯏ ꯊꯣꯛꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯇꯅꯧꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯀꯟꯅ ꯀꯞꯂꯛꯏ ꯇꯅꯧꯕꯤ ꯁꯥꯎꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯅꯣꯡ ꯉꯥꯟꯕꯒ ꯂꯥꯛꯅꯕꯒ ꯈꯣꯡꯅꯕꯒ ꯑꯉꯥꯡꯒ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯗꯦ ꯅꯠꯇꯦ ꯅꯣꯏꯕꯨ ꯅꯊꯧ ꯑꯝꯇ ꯂꯩꯅꯗ꯭ꯔꯕ꯭ꯔꯣ ꯀꯦꯊꯕꯤꯅ ꯑꯩꯈꯣꯏꯅ ꯈꯠꯅꯅꯤꯡꯂꯒ ꯈꯠꯅꯅꯤ ꯈꯠꯅꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯀꯅꯤ ꯏꯆꯦꯒꯤ ꯅꯊꯧꯔꯣ ꯍꯩ ꯀꯦꯊꯕꯤ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯀꯥ ꯌꯥꯝꯅ ꯍꯦꯜꯂꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯅꯇꯩ ꯑꯍꯜꯒꯤ ꯅꯨꯄꯤ ꯏꯇꯩ ꯑꯍꯜꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯑꯍꯜꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ ꯆꯞ ꯃꯥꯟꯅꯩ ꯆꯨꯝꯃꯤ ꯏꯆꯦ ꯑꯩꯅ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ ꯏꯆꯦ ꯑꯍꯜꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯍꯜ ꯀꯥꯏꯅ ꯃꯨꯛꯂꯤꯕ ꯑꯩꯈꯣꯏꯗꯗꯤ ꯌꯥꯔꯣꯏ ꯇꯅꯧꯕꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯇꯅꯧꯕꯤ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯍꯦ ꯂꯥꯡꯂꯦꯟ ꯑꯉꯥꯡꯁꯤ ꯄꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨ ꯂꯥꯡꯂꯦꯟꯅ ꯄꯤꯁꯤꯜꯂꯝꯃꯤ ꯇꯅꯧꯕꯤ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯈꯣꯡꯆꯦꯠ ꯁꯦꯠꯇꯨꯅ ꯀꯦꯊꯕꯤꯒ ꯂꯥꯏꯕꯤꯒꯒꯤ ꯃꯁꯝ ꯑꯗꯨꯕు ꯃꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃꯅ ꯂꯥꯝ ꯂꯥꯝꯗꯨꯅ ꯐꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯤꯒ ꯀꯦꯊꯕꯤꯒꯅ ꯑꯣꯏꯅ ꯇꯅꯧꯕꯤꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯝꯃꯤ ꯇꯅꯧꯕꯤ ꯃꯥꯗꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯁꯝ ꯐꯣꯏꯔꯛꯄꯗꯨꯗ ꯅꯥꯔꯗꯨꯅ ꯑꯣꯏ ꯃꯁꯤꯔꯦꯗ ꯑꯁ ꯑꯩ ꯁꯤꯔꯦ ꯍꯌꯦꯡ ꯆꯥꯕꯤ ꯑꯅꯤ
ꯃꯤꯒꯤ ꯁꯝꯁꯤꯕꯨ ꯑꯁꯨꯛ ꯀꯟꯅ ꯐꯣꯏꯕ ꯍꯧꯅꯕ꯭ꯔꯣ? ꯊꯥꯗꯣꯛꯎꯅꯤ ꯍꯤꯡꯆꯥꯕꯤ! ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ? ꯏꯆꯦꯕꯨ ꯉꯁꯥꯏꯗꯤ ꯌꯥꯝ ꯀꯟꯈꯤꯕꯗꯥꯏꯅꯦ? ꯇꯅꯧꯕꯤ ꯀꯅꯥꯅꯣ ꯈꯪꯉꯅꯤ ꯀꯥꯏꯅꯒ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨꯗꯤ ꯈꯥꯝꯗꯣꯛꯄꯒꯤ ꯃꯍꯨꯠ ꯀꯨꯝꯍꯩ ꯑꯃꯒꯨꯝꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯀꯦꯊꯕꯤꯒ ꯂꯥꯏꯕꯤꯒ ꯆꯪꯗꯨꯅ ꯇꯅꯧꯕꯤꯒꯤ ꯃꯁꯝꯗꯨ ꯐꯣꯏꯕ ꯌꯥꯕ ꯐꯣꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯅꯧꯕꯤ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯐꯝꯂꯒ ꯑꯣꯛꯈꯣꯡ ꯃꯈꯩ ꯀꯞꯂꯤ꯫ ꯏꯃꯥ, ꯅꯆꯥꯒꯤ ꯐꯖꯈ꯭ꯔꯕ ꯁꯝꯁꯦ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯑꯅꯤꯁꯤꯅ ꯐꯣꯏꯈ꯭ꯔꯦ ꯏꯃꯥ꯫ ꯅꯆꯥꯒꯤ ꯀꯣꯛꯁꯦ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯇꯅꯧꯕꯤ ꯃꯀꯣꯛꯇꯨ ꯄꯥꯏꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯀꯞꯂꯝꯃꯤ꯫ ꯇꯅꯧꯕꯤ ꯁꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, "ꯅꯅꯝꯃ ꯑꯅꯤꯁꯤ ꯆꯪꯗꯨꯅ ꯑꯩꯒꯤ ꯁꯝ ꯐꯣꯏꯔꯤꯕꯗꯣ ꯈꯝꯗꯣꯛꯇꯕꯤ ꯌꯦꯡꯗꯨꯅ ꯅꯪ ꯂꯩꯔꯤꯕꯅꯤꯅꯦ ꯅꯪ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯃꯈꯩ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯕꯤꯔꯝꯃꯤ꯫ ꯇꯅꯧꯕꯤ ꯂꯥꯡꯂꯦꯟꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯁꯥꯎꯅ ꯂꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯥꯡꯂꯦꯟ ꯃꯥꯗꯤ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯂꯥꯡꯂꯦꯟ ꯃꯕꯨꯡ ꯑꯍꯨꯝ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯃꯅꯝ ꯑꯍꯨꯝꯅ ꯂꯥꯡꯂꯦꯟꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯒꯤ ꯄꯥꯎꯁꯤ ꯊꯧꯕꯁꯨ ꯇꯥꯔꯝꯃꯤ꯫ ꯊꯧꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯦꯝꯕꯨꯡꯅ, "ꯀꯩꯗꯧꯔꯤ ꯏꯇꯥꯎ? ꯑꯃꯨꯛ ꯃꯪꯗꯨꯅ ꯂꯩꯔꯤꯗꯨꯅ?" "ꯊꯧꯕ ꯅꯨꯡꯉꯥꯏꯇꯅ ꯏꯇꯥꯎ, ꯂꯥꯡꯂꯦꯟꯗꯣ ꯃꯣꯏꯒꯤ ꯃꯅꯝ ꯑꯍꯨꯝꯗꯨꯅ ꯌꯥꯝ ꯊꯤꯅ ꯇꯧꯕꯤ ꯍꯥꯏꯅ ꯇꯥꯏ꯫ ꯂꯥꯡꯂꯦꯟꯗꯣ ꯃꯁꯛ ꯃꯁꯥꯁꯨ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯏꯇꯥꯎ꯫ ꯂꯥꯡꯂꯦꯟꯒꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯏ ꯏꯇꯥꯎ꯫ ꯅꯪꯁꯤꯁꯨ ꯑꯌꯥꯕꯤꯅꯤ꯫ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯆꯥꯝꯃꯔꯛ ꯍꯥꯏꯔꯐꯥꯎ ꯌꯥꯔꯛꯇꯕ ꯅꯨꯄꯤꯗꯨꯒꯤ ꯑꯗꯨꯛ ꯋꯥꯔꯤꯕꯗꯨ ꯀꯥꯟꯅꯗꯕꯗ ꯑꯩ ꯑꯣꯏꯔꯝꯃꯗꯤ ꯅꯍꯥꯟꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯑꯃ ꯀꯣꯏꯔꯒ ꯂꯦꯟꯅꯔꯝꯃꯅꯤ꯫ ꯏꯇꯥꯎ, ꯅꯪꯁꯦ ꯅꯨꯄꯥ ꯊꯣꯛꯇꯦ꯫ ꯅꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ, ꯁꯦꯜ ꯄꯥꯏꯗꯕꯁꯨ ꯅꯠꯇꯦ ꯏꯇꯥꯎ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩꯅ ꯂꯥꯡꯂꯦꯟ ꯅꯨꯡꯁꯤꯕꯗꯤ ꯃꯍꯥꯛꯀꯤ ꯏꯆꯝ ꯆꯝꯕ ꯃꯇꯧ ꯑꯗꯨꯗꯅꯤ꯫ ꯂꯥꯡꯂꯦꯟꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯩꯒꯤ ꯂꯥꯡꯂꯦꯟ ꯈꯛꯇꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯂꯥꯡꯂꯦꯟ ꯅꯠꯇꯅ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯑꯩ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯏꯇꯥꯎꯅ ꯂꯥꯡꯂꯦꯟꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯒꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ꯫ ꯈꯟꯈꯤꯕꯗ ꯍꯣꯡꯗꯕ ꯏꯇꯥꯎꯅꯤ ꯍꯥꯏꯕꯁꯨ ꯈꯪꯏ꯫ ꯂꯥꯡꯂꯦꯟ ꯏꯇꯥꯎꯕꯨ ꯅꯨꯡꯁꯤꯔꯛꯄ ꯑꯣꯏꯔꯁꯅꯨ ꯏꯇꯥꯎ꯫ ꯃꯤꯀꯨꯞ ꯑꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕꯁꯤꯁꯨ꯫ ꯃꯤꯀꯨꯞ ꯑꯗꯨꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒ ꯏꯇꯥꯎ, ꯇꯥꯟꯖꯥ ꯆꯥꯕ ꯉꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯗꯣ ꯐꯥꯔꯁꯤꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯥꯡꯂꯦꯟ ꯏꯇꯥꯎꯒꯤ ꯑꯣꯏꯔꯦ꯫ ꯏꯇꯥꯎ, ꯑꯩꯗꯨ ꯄꯥꯝꯗꯦ꯫ ꯃꯥꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯛꯄꯗꯣ ꯑꯩ ꯄꯥꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡꯒ ꯊꯧꯕꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯗꯨ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯂꯝꯗꯦ꯫ ꯃꯁꯥ ꯉꯝꯗ꯭ꯔꯕꯁꯨ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯇꯧꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯆꯥꯛ ꯆꯥꯗꯕꯅꯁꯨ ꯃꯁꯥꯗꯨ ꯌꯥꯝ ꯁꯣꯛꯆꯤꯜꯂꯤ꯫ ꯃꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯁꯤꯜꯂꯤ꯫ ꯂꯥꯡꯂꯦꯟ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯍꯤꯞꯊꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯇꯅꯧꯕꯤꯗꯨ ꯆꯪꯉꯛꯏ꯫ "ꯏꯕꯦꯝꯃ, ꯅꯪꯁꯤꯅ ꯉꯥꯏꯍꯥꯛ ꯁꯪꯕꯒ ꯇꯨꯝꯗꯣꯏ ꯇꯧꯔꯒ ꯂꯩꯍꯦ꯫ ꯇꯨꯔꯦꯟꯗꯒꯤꯅꯦ ꯏꯁꯤꯡ ꯁꯣꯛꯎꯆꯣ, ꯏꯁꯤꯡ ꯑꯝꯇ ꯂꯩꯇ꯭ꯔꯦ." ꯂꯥꯡꯂꯦꯟ ꯃꯁꯥꯗꯣ ꯌꯥꯝꯅꯗꯤ ꯋꯥꯔꯕꯅꯤ꯫ ꯃꯥꯅ ꯇꯜꯂꯤ ꯉꯝꯃꯣꯏ ꯍꯥꯏꯔꯨꯕꯗ ꯆꯩꯔꯛꯀꯗꯕꯗꯨ ꯈꯟꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ ꯏꯅꯝꯃ, ꯑꯩꯁꯨ ꯎꯒꯦ." ꯂꯥꯡꯂꯦꯟ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯊꯥꯔꯤꯛꯀ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯇꯥ ꯂꯥꯡꯂꯦꯟꯕꯨ ꯎꯕꯗ, "ꯏꯇꯥ, ꯏꯁꯤꯡꯁꯨ ꯎꯒꯦ ꯍꯥꯏꯔꯣ?" ꯂꯥꯡꯂꯦꯟꯁꯨ ꯈꯨꯝꯃꯤ, "ꯍꯣꯏ ꯏꯇꯥ." ꯊꯥꯔꯤꯛ ꯃꯇꯥ ꯂꯥꯡꯂꯦꯟꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯪ ꯌꯥꯝ ꯀꯪꯁꯤꯜꯂꯤ, ꯀꯨꯆꯨꯁꯨ ꯌꯥꯝ ꯃꯨꯁꯤꯜꯂꯤ꯫ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯏꯇꯥ ꯂꯥꯡꯂꯦꯟꯗꯨ ꯅꯠꯇ꯭ꯔꯦ꯫ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" "ꯏꯇꯥ, ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯅꯤ." "ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯕ? ꯀꯗꯥꯏ, ꯑꯩ ꯁꯣꯛꯄꯤꯔꯛꯀꯦꯁꯦ." "ꯌꯥꯔꯅꯤ ꯏꯇꯥ, ꯑꯩ ꯑꯗꯨꯝ ꯁꯣꯛꯀꯦ." "ꯌꯥꯗꯦ, ꯑꯩ ꯁꯣꯛꯀꯦꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯊꯥꯔꯤꯛꯅ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨꯁꯨ ꯊꯥꯔꯤꯛꯅ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯄꯨꯕꯤꯔꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡꯗꯅꯤ꯫ ꯊꯥꯔꯤꯛꯅ, "ꯏꯇꯥ, ꯅꯪꯁꯨ ꯆꯪꯈ꯭ꯔꯣ, ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ." "ꯏꯇꯥ, ꯌꯨꯝꯗ ꯆꯪꯉꯨꯈꯤꯁꯦ." "ꯆꯪꯂꯔꯣꯏꯒꯦ ꯏꯇꯥ, ꯅꯣꯡꯃ ꯏꯇꯥ ꯐꯖꯕꯤꯒ ꯂꯥꯛꯑꯒꯦ." ꯊꯥꯔꯤꯛ ꯂꯥꯡꯂꯦꯟꯅ ꯌꯨꯝꯗ ꯆꯪꯂꯨꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯗꯨ ꯃꯅꯝ ꯑꯍꯨꯝꯗꯣ ꯍꯩꯅꯗꯕꯒꯤꯅꯤ꯫ "ꯐꯔꯦ ꯏꯇꯥ, ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯠꯂꯣ, ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ." "ꯍꯣꯏ ꯏꯇꯥ." ꯂꯥꯡꯂꯦꯟꯁꯨ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯏꯁꯤꯡ ꯄꯨꯗꯨꯅ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯇꯅꯧꯕꯤꯅ ꯍꯥꯏ, "ꯏꯁꯤꯡ ꯑꯗꯨꯈꯛ ꯁꯣꯛꯄꯕꯨ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯕ꯭ꯔꯣ? ꯏꯕꯦꯝꯃ, ꯅꯪ ꯑꯃꯀꯣ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯨꯃꯤꯠ ꯑꯃ ꯆꯪꯏ꯫ ꯑꯗꯨꯒꯤ ꯊꯕꯛ ꯈꯨꯇꯧꯗꯨꯅꯗꯤ ꯅꯌꯨꯝ ꯄꯥꯜꯂꯐꯥꯎ ꯆꯟꯅꯔꯣꯏꯅꯦ." ꯂꯥꯡꯂꯦꯟ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯅꯧꯕꯤ ꯂꯥꯡꯂꯦꯟꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ, "ꯃꯁꯛꯁꯤ ꯅꯨꯡꯁꯤꯗꯕꯅ ꯈꯥꯔꯤꯍꯦ ꯁꯩꯇ꯫ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯗꯕꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦꯅꯦ." ꯁꯣꯝꯗꯅ ꯊꯥꯔꯤꯛꯇꯨ ꯐꯖꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯐꯖꯕꯤꯗꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯃꯤ ꯃꯆꯥꯗꯤ ꯊꯕꯛ ꯑꯣꯟꯊꯣꯛꯅꯕꯨ ꯐꯈ꯭ꯔꯦꯗ, ꯉꯥꯏꯍꯥꯛꯇ ꯐꯥꯎ ꯂꯦꯝꯅ ꯂꯩꯇꯦꯕ." "ꯀꯥꯏꯗꯒꯤꯅꯣ ꯏꯕꯦꯝꯃ, ꯏꯅꯦ ꯇꯣꯝꯕꯤꯅ ꯁꯞꯇ꯭ꯔ ꯇꯧꯔꯝꯕꯗꯒꯤ ꯇꯟꯅ ꯁꯥꯔꯤꯅꯦ꯫ ꯑꯗꯨ ꯏꯇꯥ, ꯍꯧꯖꯤꯛ ꯏꯇꯥ ꯂꯥꯡꯂꯦꯟꯗꯣ ꯊꯦꯡꯅꯩ꯫
ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯂꯥꯡꯂꯦꯟꯗꯣ ꯅꯠꯇ꯭ꯔꯦ ꯐꯖꯕꯤ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯏꯇꯥ ꯂꯥꯡꯂꯦꯟꯗꯣ ꯃꯌꯥꯡ ꯌꯥꯝ ꯀꯪꯁꯤꯜꯂꯤ ꯀꯨꯁꯨ ꯌꯥꯝ ꯃꯨꯁꯤꯜꯂꯤ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯍꯪꯕꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯌꯦ ꯐꯖꯕꯤ ꯅꯨꯡꯉꯥꯏꯇꯅ ꯏꯇꯥ ꯂꯥꯡꯂꯦꯟꯗꯣ ꯃꯅꯝ ꯑꯍꯨꯝꯗꯨꯒꯤ ꯆꯀ꯭ꯔꯤꯗ ꯌꯥꯝ ꯋꯥꯔꯕꯅꯤ ꯑꯩꯁꯨ ꯃꯣꯏꯗ ꯆꯠꯀꯗꯕꯗꯣ ꯃꯣꯏꯒꯤ ꯃꯅꯝ ꯑꯍꯨꯝꯗꯣ ꯃꯁꯛ ꯌꯦꯡꯅꯤꯡꯃꯟꯗꯅ ꯆꯠꯇ꯭ꯔꯤ ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯪꯗꯦ ꯏꯇꯥ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯅꯝ ꯑꯍꯨꯝꯗꯣ ꯐꯨꯁꯨ ꯐꯨꯕꯤ ꯍꯥꯏꯌꯦ ꯃꯉꯣꯟꯗ ꯃꯤꯅ ꯇꯝꯃꯛꯏ ꯐꯨꯔꯝꯅꯤ ꯃꯣꯏꯒꯤ ꯃꯅꯝ ꯑꯍꯨꯝꯗꯣ ꯑꯐꯥꯎꯕꯤ ꯇꯧꯉꯝꯕꯤ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯅꯃꯛ ꯑꯣꯏꯔꯝꯃꯗꯤ ꯈꯪꯗꯧꯅꯤ ꯃꯣꯏ ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯍꯥꯏꯔꯛꯀꯗꯧꯅꯤ ꯑꯩꯅ ꯀꯤꯕꯨ ꯀꯤꯔꯤꯗ ꯏꯕꯦꯝꯃ ꯑꯗꯣ ꯍꯌꯦꯡ ꯂꯥꯡꯆꯤꯠꯂ ꯏꯇꯥ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯨꯁꯤ ꯍꯣꯏ ꯆꯠꯂꯨꯁꯤ ꯏꯇꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟꯗꯨ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯝꯗꯦ ꯂꯥꯡꯂꯦꯟ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯂꯥꯏꯕꯤꯗꯨ ꯁꯥꯎꯅ ꯂꯥꯡꯂꯦꯟꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯕꯨꯅꯤ ꯃꯁꯦ ꯍꯦ ꯃꯤꯅꯥꯏꯅꯨꯕꯤ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨ ꯂꯥꯛꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯇꯧꯅꯤ ꯍꯥꯏꯅ ꯍꯥꯏꯕ꯭ꯔꯥ ꯂꯥꯡꯂꯦꯟ ꯈꯣꯟꯖꯦꯜꯗꯨ ꯏꯁꯤꯁꯤꯅ ꯏꯅꯝꯃ ꯑꯩ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯔꯤꯒꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ ꯍꯥ ꯅꯇꯟ ꯇꯟꯗꯅ ꯅꯥꯁꯤꯟꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯍꯧꯒꯠꯂꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯦ ꯍꯧꯒꯠꯂꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯕꯤꯗꯨ ꯂꯥꯡꯂꯦꯟꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯂꯥꯡꯂꯦꯟ ꯃꯥꯁꯨ ꯃꯁꯥꯗꯣ ꯉꯝꯗ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯇꯧꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯐꯖꯕꯤꯒ ꯊꯥꯔꯤꯛꯀꯁꯨ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯀꯧꯔꯝꯃꯤ ꯂꯥꯡꯂꯦꯟꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯇꯥ ꯑꯅꯤ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯏꯇꯥ ꯅꯈꯣꯏꯅꯤ ꯂꯥꯛꯏꯔꯣ ꯐꯖꯕꯤꯅ ꯏꯇꯥ ꯊꯥꯔꯤꯛꯅ ꯅꯪꯗꯣ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯑꯗꯨꯗ ꯍꯪꯕ ꯂꯥꯛꯏꯅꯤ ꯅꯪꯕꯨ ꯀꯌꯥꯝ ꯀꯟꯅ ꯅꯁꯥ ꯉꯝꯗꯕꯅꯣ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯏꯇꯥ ꯆꯥꯛ ꯆꯥꯕ ꯊꯛꯄꯗꯣ ꯈꯔ ꯌꯥꯗꯕꯗꯨ ꯇꯧꯕꯒꯤꯅꯤ ꯀꯣꯛꯁꯤꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯑꯣꯏꯔꯒ ꯑꯃꯥꯏꯕ ꯑꯃ ꯌꯦꯡꯉꯨꯗꯅ ꯏꯇꯥ ꯅꯣꯏꯅ ꯅꯃꯣꯍꯣꯏꯗꯤ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯣ ꯂꯥꯡꯂꯦꯟ ꯇꯞꯅ ꯍꯥꯏꯗꯤ ꯏꯇꯥ ꯅꯪ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ ꯑꯗꯨꯒ ꯌꯦꯡꯍꯟꯁꯤ ꯌꯥꯅꯤꯗ ꯏꯇꯥ ꯀꯧꯔꯨꯅꯨ ꯇꯥꯟꯖꯥꯗꯨꯗ ꯇꯅꯧꯕꯤꯗꯨ ꯐꯤ ꯃꯌꯥꯝ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯍꯦ ꯂꯥꯡꯂꯦꯟ ꯑꯔꯦꯝꯕ ꯋꯥꯊꯤ ꯉꯥꯡꯗꯨꯅꯅꯦ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯐꯤꯁꯤꯡꯁꯤ ꯁꯨꯗꯣꯛꯁꯨ ꯐꯖꯕꯤꯅ ꯏꯅꯝꯃ ꯏꯇꯥ ꯂꯥꯡꯂꯦꯟꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯐꯤꯗꯣ ꯑꯩꯈꯣꯏ ꯁꯨꯗꯣꯛꯑꯝꯃꯒꯦ ꯂꯥꯡꯂꯦꯟꯕꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯌꯦꯡꯕꯗꯗꯤ ꯃꯁꯥ ꯉꯝꯗꯕ ꯃꯤ ꯃꯥꯟꯗꯦ ꯇꯧꯁꯤꯟꯅꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯊꯕꯛ ꯂꯩꯊꯣꯛꯄ ꯌꯥꯝ ꯀꯟꯕꯅꯤ ꯊꯥꯔꯤꯛ ꯁꯥꯎꯅ ꯏꯅꯝꯃ ꯀꯅꯥꯝꯇ ꯅꯥꯅꯤꯡꯕ ꯅꯠꯇꯦ ꯅꯥꯗꯕ ꯃꯤꯅꯗꯤ ꯑꯅꯥꯕ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯉꯣꯏ ꯍꯣꯏ ꯏꯕꯦꯝꯃ ꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯅꯤ ꯀꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯗ ꯃꯤꯗꯣꯛ ꯌꯥꯎꯁꯤꯜꯂꯛꯀꯅꯨ ꯊꯥꯔꯤꯛꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯂꯥꯡꯂꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯅꯣꯏ ꯑꯅꯤ ꯊꯕꯛ ꯂꯩꯍꯧꯏ ꯍꯥꯏꯗꯥꯏꯅꯦ ꯆꯠꯂꯣ ꯅꯣꯡꯃ ꯑꯃꯨꯛ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯂꯥꯡꯂꯦꯟ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯇꯥ ꯑꯅꯤꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ ꯐꯖꯕꯤꯅ ꯐꯔꯦꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤꯒ ꯊꯥꯔꯤꯛꯀꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯇꯥ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨ ꯂꯥꯡꯂꯦꯟ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯍꯧꯏ ꯇꯅꯧꯕꯤ ꯁꯥꯎꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯁꯤꯡꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯌꯨꯝꯁꯤꯗ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄ ꯌꯦꯡꯉꯨ ꯅꯪ ꯍꯦ ꯐꯤꯁꯤꯡꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯪꯅꯕ ꯁꯨꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯅꯧꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝ ꯂꯥꯡꯂꯦꯟ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯉꯤ ꯇꯥꯆꯧ ꯗꯌꯥꯏ ꯇꯥꯇꯣꯟ ꯅꯆꯥꯅ ꯏꯕꯨꯡ ꯑꯍꯨꯝꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯔꯤ ꯅꯈꯣꯏ ꯍꯜꯂꯛꯑꯣ ꯂꯥꯡꯂꯦꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯕꯨꯡꯁꯤꯡ ꯍꯜꯂꯛꯄ ꯃꯥꯏꯀꯩ ꯌꯦꯡꯖꯔꯤ ꯂꯥꯡꯂꯦꯟ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯏ ꯅꯣꯡꯃ ꯂꯥꯡꯂꯦꯟꯗꯨ ꯑꯉꯥꯡ ꯄꯝꯗꯨꯅ ꯐꯤ ꯂꯧꯁꯤꯟꯕ ꯊꯣꯛꯄꯗ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯑꯉꯥꯡꯗꯨꯒ ꯀꯩꯒ ꯂꯣꯡꯅ ꯂꯩꯃꯥꯏꯗꯨꯗ ꯍꯥꯏꯊꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ ꯃꯆꯥ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯇꯅꯧꯕꯤꯗꯨ ꯃꯄꯥꯜꯗ ꯊꯨꯅ ꯊꯣꯛꯂꯛꯏ ꯇꯧꯔꯝꯂꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯁꯥꯕꯨ ꯂꯧꯈꯠꯂꯤ ꯍꯩꯃꯥ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯃꯆꯥꯒꯤ ꯃꯁꯥꯗꯨ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯕꯗꯨꯗ ꯂꯥꯡꯂꯦꯟꯗ ꯁꯥꯎꯅ ꯍꯩ ꯃꯤꯅꯥꯏꯅꯨꯕꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ ꯏꯆꯥꯁꯤꯕꯨ ꯃꯈꯥꯗ ꯅꯪꯅ ꯊꯥꯗꯔꯤꯕꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯐꯨꯕꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯥꯡꯐꯩ ꯆꯠꯈꯤꯕ ꯃꯕꯨꯡ ꯑꯍꯨꯝꯗꯨ ꯂꯥꯛꯂꯝꯃꯤ ꯎꯔꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯇꯅꯧꯕꯤꯅ ꯃꯈꯣꯏꯒꯤ ꯃꯆꯜ ꯂꯥꯡꯂꯦꯟꯕꯨ ꯐꯨꯔꯤꯕꯗꯨ ꯏꯕꯣꯍꯜ ꯁꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯥꯛꯇꯅ ꯆꯤꯡꯊꯣꯛꯂꯒ ꯃꯃꯥꯏꯗꯨ ꯈꯨꯄꯥꯛꯅ ꯊꯥꯏ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯒꯤ ꯏꯆꯜ ꯇꯣꯝꯕꯤꯗꯨ ꯐꯨꯕ ꯁꯥꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜꯅ ꯇꯅꯧꯕꯤꯕꯨ ꯐꯨꯊꯔꯝꯃꯤ ꯏꯕꯣ ꯌꯥꯏꯃꯒ ꯏꯕꯣꯇꯣꯟꯒꯗꯨ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯃꯆꯟꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯏꯆꯜ ꯇꯣꯝꯕꯤ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯂꯥꯡꯂꯦꯟ ꯃꯕꯨꯡꯁꯤꯡꯕꯨ ꯎꯕꯗ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯗꯌꯥꯏ ꯇꯥꯇꯣꯟ ꯅꯈꯣꯏ ꯂꯥꯛꯑꯕꯣ
Masalgi matau adubu ubada ibo yaimaga ibotongadu mamitagi mapi tarami. Ibo yaimana nabungsing lai mathangdagidi isalbu thadokduna nabungsing chatlarui. Langlen mamitagi mapi tana tayai tasausi amukta khamo. Iboton sauna Santumbi kaungumsing khara warakhisanu. Taton nachana haibi inbiduna tasausi amukta khamo. Ibo yaima ibotonga ibohalbu khamlami. Ibohal sauna magi nupida. Hongjimak nang napam chakhigadabani. Migi wakal chendaba nangdi yum asi leiba yaroi. Tanobi ibohalgi makhong konduna. Moi tasau ai lane ai bong ngang piu moi tasau. Ibohal na Tanobi bu laktana intoklami. Tanobi kap-kapna satkirami. Mabung ahum sangduna Langlen bu samduna imungda pusilami. Laibiga kethabigadi mapamda satki haiduna leiramde. Ibotona amaiba kauruduna masal nupibu yenghalami. Amaiba tuna muni yenglaba tungda asum nairei. Ibohal nasal nupise layong khangdaba laina amana narine. Nakoyna yenglibasi thingmankre. Ngalingayda yengboiramlabadi khara pharamgadabani. Amaibadugi wadu tabada masimanaw ahum madudi kokthakta Brazil sing tabaga manakre. Ibohal kaptuna makhut ani lonaduna amaibaduda haizarei. Kura agi thawaise amukta kanbiyu. Kurada piyo haibasi ato aikoi pizagi. Ibohal kurana kanba ngamloidawrine. Nati nakoi bohana karimta khangaudrabro. Khangaudrae kura. Aikoisu nangpaidagi husi khakta halakpada ngairi. Adudi nasanupina nabasi lotsinba soiduna oiramani. Kurada hidak laibani. Madu pithak-tuna yengasi. Hoi kura. Adudi nang kuramu satlage. Amaibadusu satkre phazabiga tharikasu Langlengi mabung ahum lakre tabada laklami. Phazabina Langlengi mabung ahumda manama ahumna otpa naibadu loina hairami. Mabung ahumdu mai haw makai saurami. Ngihak laibaga kethabiga laibigasu mapamdagi halaklami. Hek lakbaga karisu haidabi phurami. Phuba yaba phuduna mapamda chathankirami. Thaubasu Langlen nari tabada laiba ngamjaduna laklami. Langlengi oiramliba phibamdu ubada mamitagi mapi tarami. Langlen ngasidi Thaubabu ubada harau kausilami. Ta Thauba nang lairo. Thauba Langlenda muna yengduna. Langlen karino nang natawrunibasibo. Ta Thauba masi oiramale putsi haibado aina hinglingay. Ta Thauba mo amuktang uningkibani. Langlen karino nang naharibado mo. Nang karisu tawrui Langlen. Ta Thauba handaki mapog asida. Ta Thauba ingonda nungsi aina haibada aina yakidrabaso mathangi mapokta ta Thaubada nungsi haibada ayage ko. Thauba khangba ngamdana kaptuna Langlenbu mathada chena kondun leirami. Thauba ngasidi khangli Langlena mabu nungsi haiba. Langlen masu Thaubagi mathada kapsari mabung ahum adusu kaplami. Ibohal kaptuna Ima nahak laidramatung isal tomibo imamami kanjabani. Adubu ngasi isal tomiso mabungay ko yahubat adoktuna chatlage hairi ima. Isan tomi yaudana aikoy hingba ngamloy ni ima. Ibo yaimaga ibotonga na ibohalbu themsilami. Langlengi manakta mabung ahum adu phamli. Langlen mabung ahumbu ammamto oina yenglai. Tachao tayai Iruso Ibohalna makoy bu kari kamudoy. Makoy di minate shani. Makoy ni serbu kaya datina tawba. Tacho ayna di nama humbo imani hayna kala. Nachalgi aroy ba matam na yaujini. Inama humbo amok tayengsaki. Masal na hayman badagi mabung ahumna magi nupilaw ba sa lami. Hausikti mau ahum adusu wakal tari. Langlen manama ahum bu ubada mumunogtuna. Inama karihilip na lairibano nasalgi naktisango. Tanobi ningamdana inama Langlen. Inamana isalgi na pamda yamna lankri. Inamagi irasya amuk tangakpiyo. Inama karigito na hairibano ayna di inama ahum bu ay imani ay nakanjaribani. Langlen mon makata da hummi sana puthurak tuna. Inamhal se
Imana macayꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯥꯕꯤꯔꯝꯕꯅꯤ ꯉꯁꯤꯗꯤ ꯏꯅꯝꯍꯜꯗ ꯁꯤꯟꯅꯔꯒꯦ ꯏꯅꯝ ꯌꯥꯏ ꯂꯤꯛꯁꯦ 이마다 사비란바니 이남돈 구지시나 이마다 시비란바니 나절나 이남마 홍다 비게 하이두나 칸마 꾸이라바니 게다비 갑두나 이남마 이랑렌 이남마 사나 빰디 이남마 나랑부 kaya anagtati taoy na taubikiba 이남마 얌나 lalin 이남마 봄 tagang piyo isagita mo'y kasi di na magkagli Laybi kaptuna. Langlen, inamton so. Nang ginapam na yam na langkri. Inamton mong tangang piyo. Isa na maparag mo to. Nanamay ko yung hum ng ay pa ni. Kasi nag-iisa mo, ay ko yung hum na hiipok pa isa ni ay nagkalaban ni. Langlen mong monog to na. Taso, tayay, taton. Ay imana ko rin. Ay, imagitang na dyan lagi. Inama, najalja lagi. Asihay duna, mabunga hum manama hum bunong siniyang lamduna. Panglam mamamit ado tamna usinki, migup ado da langlengi aroy buoyki. Ibuhal kaptuna. Ibong gilay magtibi, nabunga hum butanong tunan sa labro. Imaginak na, nang dugay na layo ko ibong gip, ema. Nang dugay na layo. Mayam do pendaba nagkapnarami asum ng kulay kay gimiyam ama sangagtuna langlengi aroiba matho mangam pangthoklammi thauba maso langlengi mong pamaduda phamduna mamitagi mapita na langlen nangki nungsiraba saktamdo amuk hana uba pangiroy ko matanggi mapog haibaduna tasiyang na maglayraman toklabadi matanggi mapog aduna ay ko yanik Tungdasi ko lang eh. Ay ko yan itungdasi. Asihay duna tauba kaplamay. Tauba punsi su panupi tidana langlang yuwakalda punsi len kirami.